Argentina ki Spain ki ngasi nungyay matunda World Cup ki final sanaragani football da ngawjaba singi yenglaga maisang sing suti laukthokri Malem da khwaidi ki sabo football masana gi athoi ehen tanaba thoram ama oiriba FIFA World Cup 2026 ki final match ta ngasi nungyay matung pung taragani thoiga makhai tabada European champion Spain ga defending World champion Argentina ga sanaragani Istedasi ki mairoi sing ngasi nungyay matung pung taragani thoi makhai tabada pangthokadoriba FIFA World Cup yengbada Khudong sa nabagi damak Bosem Kosem amadi CBSE ki makhada lib school sing loinana college amadi university punamak hayang suti tharagani haina Manipur lenga ki school education higher and technical education gi adults education SERT ki commissioner kam secretary ningthaujam Geoffrey na order ama thokri haukiba nungyay matung pung aniga makhai tabada sanakhiba ahum suba position khanabagi match ta England na France bu panjan Taruk Mari the Mighty Bapidon Ahum Super Position Oki Ahan Bohapta Englena Panjal Marisanki Ani Superhapta Friends na Tangna Panjan Ahum Handopungam Kipatigi England the Sound of Mipai Ponki Matung Tarakra Friends na Panjan Aniamagasanduna Mangzil Taki Adubu France ki Makedi Panjalamadigi and Handopungam Kitabana Mes Adu Englena Taruk Mari the Twakibani Ngasinungyay matung pung aniga makhairom tabada European champion Spain amadi defending world champion Argentina ki marakti sanagadoriba final match asibu yengadabagi miyamna khawrang ngaina duna leinari final match asida khwaidigi maroiba thaudang lawgani haina thajanari ba sanaroi singdi Argentina gi Lionel Messi amasum Spain gi Yamin Yamalni Haojik2 FIFA World Cup 2026 ki group haista Spain Saudi Arabia mati Uruguay maithiba piram nagaloinana Cape Verde ga draw oiduna point 8 phangmadagi group asigi makok mathang ithang thangna lekhi amusu knockout ki tangka gyorakpada Argentina na round of 32 da Australia bu 3-0 da maithiba pikhi round of 16 da na Portugal bu 1-0 da maithiba pinangki quarter final match da Belgium bu Panjin ani amada mighty papiduna semi final sangkiba semi final dana handaki World Cup silawrabi ya haina thajanakiba France bu Panjal ani 0 da mighty papinamki Group Z da Argentina na Algeria Australia amadi Jordan mighty papirambaga round of 32 Europe ngamki round of 32 da Cape Verde extra time da Panjal ahum ani da mighty papiramlaga round of 16 dana Egypt pu 3-2 da mighty papiki Karigu Mahadaki World Cup asi Argentina na lobo toklabadi Messi gi aroiba World Cup oirabi ya haina thajanari sai tara gi mamang na pangthokiba Copa America gi final da ningba kainingai oiba mawangda Argentina na mighty kraba matungda Messi na captain oiba Argentina na sai asigi World Cup sang mangamduna Golden Boot phangnabagi panam thamli Parliament ki nungzumi pham hayengdigi hauragani MP mayam amma yot kraba tungda delimitation bill pass tawnaba hotnari Parliament ki nungzumi pham hayengdigi haunaba sem sabagi thabak paikhat pau klokri mipham asida lengang delimitation yauna tuan bill kayamarum puthokna pathorang tori nungzumi pham asida puthokna pathorang tori ba bill singi manungda delimitation bill foreign contribution regulation amendment bill 2026 Viksit Bharat Shiksha Adistan Bill Income Tax Amendment Bill 2026 Supreme Court Number Judges Amendment Bill 2026 Registration of Birth and Death Amendment Bill 2026 Prevention of Insult to National Honors Amendment Bill 2026 Micro, Small and Medium Enterprises Development Amendment Bill 2026 yauri Viksit Bharat Shiksha Adistan Bill 2025 ki matangda Joint Parliamentary Committee ki mipum ama hayeng pangthokani thorang toramadu yaithokre bill asida UGC AICTE amasum NCTE na singma maru eba regulators sing apunba body ama ohenduna higher education gi mawong matawno na semdok sadok gi wapum yawri tamthiba crime da senabagi damak numit kuntrani hena custody da leiba prime minister amadi chief minister mafam laukthokna bigi bill ama adopt tawna bigi matangda parliamentary panel na yaithokraba matungda thawrang aslokhalakpani serak sita parliament ki nungzumi phamangoinana pangthokpa all political party ki mifam amadagi opposition sing mapan tokre Trinamool Congress tagi maset takraba MP sing all political party da yahon khibagi damak opposition party na thawong do yaning do phongtok oina mifam dagi ngak mapan thokhibani
ꯄꯥꯎꯃꯤꯁꯤꯡꯅ ꯋꯥ ꯉꯥꯡꯕꯗ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP Mahua Moitran hai Team MC dagi maset takraba MP kun mifamna yahonkiba laingaki thawang adubo yaningdaba phongdokpoin opposition gi member punama all party meeting dagi mapan thokibani maset takraba MP singna semba MCPI kauba party adu election commission sakhangba party nati hai khangna laingana all party mifamna yahonkiba gi thawang adu Congress Samjawadi Party DMK GMM AAP National Conference Left Party singamadi Siba Sena UBT na sing opposition party sing na thawang adu akan mamong yaning da phungdurakli thabak lepagi khongjang handok loi GAC employees sing na taliba demand sing asi pithokpagi mahutta Manipur lengang na on ataina ba thawang kesa tharakpana haujik sathari ba thabak lepagi khongjang handok lairoi haina GAC of M2N MGO na thadurakpa chirol aman haidi chirol asinai haujik sathari ba thabak lepagi khongjang asina maram oiduna Manipur lengang na hana thangja numit kuringi suti kakthatlamba dudi handokhi bana maram oiraga sayol kudingi thangja numit suti oiragani haina laukthokhi balai makha tarakpa central government employees ngwadi pensioner gumna DA DR sada khumpu satliba sei sigi January amadagi sathallu haina talakhi bidi manadugi ona taina bada sada humkhak hapkatlaga hana sada nifuga nithui oirambadagi sada nifuga manga satliba tha sigi amadagi satnaragani haina tawrakli belenga ki thawang si yaba ngamloi haina GAC na chief secretary da sirol pisin basu laikri hairi makata na hai atai lemhori ba demand sing asigi matang da amadi makata ba khongjang singi dama khananaina ba atuba mifam ama lakli ba July kungani thugi ayupung 10 tapa matamda babu parada leba GAC of M2N MGO gi office pangthok lagani maram aduna mifam asida tuan ba department singi mihut amadi association union organization singi mihut sing mifam asida saruk yarana ba khangalakli Tangkhul gi khungang singda security na operation sathabada athingba thamkhre Tangkhul naga singna khundari ba khungang punamakta security forces na operation sathaba khudaktigi athingba thamle haina working committee of Tangkhul naga longna laktokre sarkar phung khungang handak ta kunja mari phajin ki baga loinana lamdam asida hauju oiriba phiba masi yenglaga akhanaba thoranga si lokhalakpane haidi Tangkhul naga longna thadorakpa chirola mana hai pungkunga mari gi matam thakraba phawa phajin ki ba kunja mari hauju phawba mari leinaba authority singna thadorakpa laitri samna hingjaba kunja singbu NSN IM gi member ni haina maral pishilaga BNS is ki section 173 gi makada puk tawduna judicial custody de thamkebagi thawanga du yaningdi security forces na misa miyam gi fundamental right amadi human right ki mayok laiba thawrang lokhat pa yaru hedi Laipak sigi lairiba rule of law gi mathakta kanamat laibiyati security na mi phabagi ayaba lairawa sumaram khangna phagadabani Chandrasekan Parliament law semi loina na Indian constitutional leba sigi lairiba rule of law sigi makar citizen sing lairibani rule of law gi mathakta kanamat laibiyati police amasum security agency sing na mi phabiyabi ayaba lairawa su phari badugi maram khangna phagadabani haina Madras High Court ki special public prosecutor for NIA EB Chandrasekan phongdokre Manipur lenga ki Home Law and Legislative Affairs Department amasung Manipur Judicial Academy Manipur High Court Imphal na pun sinduna ngarang digi hauna Palace Compound leiba MSFDS ki auditorium da on Criminal Justice Administration haiba team na nominee gi oina satharakhiba seminar adugi ngasi aroiba numita pangdokiba technical session gi module 3 gi session da arrest and bail haiba hiram masigi mari lenana focusing on statutory procedure constitutional amendment guideline safeguard personal liberty haiba wapa masigi mari lenana Madras High Court ki special public prosecutor for NIA EB Chandrasekan wapa masig phongdokladuna makhatana haibana Police amasum security agency sing na miyoi amabu moral khangdringaida phabig ayaba lairabasu hana CRPC hairambadagi haujingna BNS is ki section 35 tagi 62 fawbada lairiba provision sing adu munna khangadabani masiga loinana section 4 amasum 5 sum munna khangba mathoktai constitution ki article 19 amasum tuan subsection kya freedom of expression article 19 clause 1 d na freedom of movement da miyoi amana India gi mapam amada satpegi maning tamba adu piri BNS is ki section 4 na taklibasi CRPC ki procedure ni masi general law ni section 5 ni special law ni masida UAPA
NDNPS ka mari lainai general law amasung special law ani asi adumak puna saminai Parliament na law siam na basa Supreme Court na law singa sigi sana kang loan singi matangda mayek singna laukthokli bani arrest amasung bail ga mari laina na haiki bada police na traga na security agency singna miyu amasung na duna phaba matamda law gi lairi ba procedure singa na sakada bani arrest toba matamna miyu edu bu phaga da bigi maram takada bani Police na maral ay hay na para miwe durigi ako pa maral sing court charge se thagat kadabani loina prosecutor sing na madu bumun na khanglaba matung na ko na asum aran lep kadabani charge sheet adugi matung ina guilty convict na sing ba si ko na kupni king silaba matung da miwe du maral ay ti hay ba khangadori Police na traga na security agency sing na mi phaba tawgada ba tawroi da kya ama sa Supreme Court ki guideline matung ina lai dibani mi phaba da Indian Constitution na piri ba fundamental rights sing adunga na sakada bani madu asum arandi ko na lepada bani maralai ta ba mi pharoi da bani haki seminar adugi nga si aroi numita module mari the Supreme Court ki senior advocate Sonia Mathurna provisor and safeguard under preventive detention law including NSA Prevention of Illicit Trafficking PIT in NDNPS Kolkata High Court ki former Justice Asin Kumar Roy resource person on Wangaki Kolkata High Court ki former Justice Asin Kumar Roy resource person on Wangaki Tung the Home Minister Gobidas Konthauzamna seminar asillusion bagi military address pikhiari Chief Minister na Jiribam district ta Santi Hanjilakli hairabsu district asiki kuki amas marta ba mafam singda buffer zone thamduna maitei sing sangthok sangsin tawba yadana leiri haukiba sai inglising ani ga kunga humdogi me ahumdagi suchampura epicenter oiduna Manipur thugaina ba haurakhiba irang asi haujik nem tharakli Jiribam district Khundaminari ba tungan ba kanglok furup sing amat oina nungsi sanana leminari haina Chief Minister na phongdokhiba dugi ona taina bada haujik Jiribam gi mafam kyara buffer zone thamduna maitei sing na koki amadi mar community sing na tap mafam singda sangthok sangsin tawba yadana leiri adubu koki amasu mar kanglupna maitei sing na tap mafam da sanglakpadadi kariguma makalamati athingwa pidri pauksi isna Jiribam gi haujik oiriba phibam asigi matangna thijalubada phangba ngamlakhibadi Jiribam district haujik phawbada maitek sina kuki taba mafam singa satok sin tawba yadana laidi Jiribam Burabek Class of Division asi buffer zone question duna mafam asida haujik phawba maitei sing sang mangamdana laidi masida natana Jiribam gi maru aiba mafam ahum haibadi Boroi Khan Sabu God amadi Babu Khan hariba mafam sing asidagi maitei community sing sangthok sangsin haujik phawba yadaduna laidi masida natana Babu Khan Singoi bung hariba mafam asida laiba maitegi yum sing mai thakibadu handak mari leinaba authority na security force ka loinana survey tawba sangi haiba matamdasu koki singna lengang pokpida thulaktuna maitei sangba yaroi haiduna thinki loinana security force ki maraktasu maitegi security force amadi maitegi officer amata survey tawba du sangan kitabasu laikre haujik phawba buffer zone question duna leibaga manana dumak lairi handak Chief Minister Yumnam Khemchana lusungba Manipur lengaksna Manipur gi lengak sasangi thawdang lorakpagi ahanba oina Jiribam Chief Minister na lakiba matam aduda district asida leiriba unaba yadana leiramba tungan community sing phamineduna wari sanakre harau tayamna mas Samin thakminakre loinana relief camp na sangduna community kudimaki awat apa sing CM na yengsinduna amat oina harau tayamna leiminare haina phongdokrabasu Chief Minister na Jiribam da anirak thokna laklamba du hankraba matungdadi hanagi phibam da adumak taadun haujik laiti lenga ki masak naiba asok asang sing security na yom laga kuki amasu martaba mafam da sangbanatana maitei misam amatana Jiribam gi kuki amasu martaba mafam da sangmangamdana laidi hainasu tungan ma Jiribam gi praja section kaya ga wari sanarabatasu pauksi siga wari saba matamda phongdoraki Jiribam district ki manung sanna Kalingar Dibong Khunau Usathon hariba mafam aduda kuki amasu margi yum khara lairiba dudi Makoi laktuna semjin sajinbagi thabak sathaba matamda maitei singna kariguma makal ga ayarapan amata pidi tawbutabu maitei na koki amadi marna taba mafam da sangba yadaba sidi haujik su adamak laidi maduna Jiribam da santi hanjilakle district asida tuan ma community sing punduna leminare haibasidi aranbu wafam ni hainasu praja section kya dagi phongdoraki pauksi asida phangba pawgi matungina de Jiribam da lairiba tuan ma security force nasu ngak sianbagi sapsaba thawdang ado haujik phawbi oina di loktri security gi oiba aswan ma kya amas lairi maduna district asida lairiba tuan ma security force na miyam gi punsi law and order amati lanthung ngak pada lokom to thawdang adu sapsan lobo mathok ta hiri
अमरोमदा लैंगाकी माइकैदगी लंजेनरक्तुना रिलीफ कैम्प संजफम लौदुना लैरिबा खुंजासिंगी मई थादोपिख्रबा मयुम लैंगान हौजिक नौना साबा हौरे हाइरिबसु युम सारिबा मफम अदुदा संगदुना लैबा ngambigi asaudri साबा हौरकपा युम खरा फावबा सखंगदबा खुलाई पाइबा खरना थुगाइनबगी थबक सथनबा क्यासु लैख्रि हाइरि तंखुल नागा खुलसिंगदा सिक्योरिटी फोर्स न ऑपरेशन सथबा अथिंगबा थमले हाइना तंखुल नागा लोंगना लाक्थोख्रि था की तरागा मरीद उर्खुल डिस्ट्रिक्ट की लितान पुलिस न कोनबा सरकार फुंकुलदा सिक्योरिटी फोर्स की अपुनबा टीम अमना ऑपरेशन सथदुना खुल असिगी मरा लेजदब खुंजा मरी फारबा मतुंग थादोरक्तबगी मयोक्ता वर्किंग कमिटी ऑफ द तंकुल नागालोंग TNL न तंकुल नागा खुलसिंगदा सिक्योरिटी फोर्सिंग न ऑपरेशन सथबा खुदक्तगी थिंगली हाइना ngarangdagi लाक्तोख्रे था की तरागा मरीद सरकार पुंग तंकुल नागा खुलदगी सिक्योरिटी फोर्सिंग न ऑपरेशन सथदुना खुंजा मरी हाइबदी वोंगफायो कासार से कुनगा मरी AS निंगलुम से कुनगा मापन यौरिंगम लुंगलेंग अमसुम बारयो लुंगलेंग से यंखै कतरुक हाइरिबा खुंजासिंग असि सिक्योरिटी फोर्सिंगना अरानबा मॉरल क्यासिसना भारतीय नागरिक सुरक्षा समितिया BNSA सेक्शन 173 पंसिंदुना मदि मखोइसिंग असि NSNIM की केडर ने हिजिंदुना फाख्रबा मतु हौजि खुंजासिंग असि जुडिशियल कस्टडी थमदि अमरोमदा TNL न खुंजा मरी इसुबु कंडीशन अमति याउदुना थादोरकनाबा पुंग कुनगा मरीगी ओइबा पीखिबा अल्टीमेटम अदु था सिगी तरागा मंगादा लोइखिबगा लोइदना ऑर्गेनाइजेशन असिना तंकुल नागा खुलसिंगदा सिक्योरिटी फोर्स इन ऑपरेशन सथबदा थिंगबगी खोंगथांग असि तंगाइ फदना लौखटखिबनि हाइरि ऑर्गेनाइजेशन असिना थादोरकपा चिरोल अमना हाइ था सिगी तरागा मरीदा सरखा फुंगदा मणिपुर पुलिस आसाम राइफल्स पंजाब रेजिमेंट मद्रास रेजिमेंट अमसुंग बिहार रेजिमेंट सिंग अपुनबा टीम असिना जाथखिबा कॉमिंग ऑपरेशन अदुदा खुल असिगी खुंजासिंगदा ह्यूमन राइट फंडामेंटल राइट सिंग डेमोक्रेटिक प्रिंसिपल सिंग वायोलेट तौखिबदा नतना खुल असिदा लैबा स्कूल अमसुंग चर्च की पोचै क्या थुगाय यै खाइरमखि हाइरि थाउदोक सिंग असुबु हक्सिना लौबगा लोइन लोगेबा एक्शन से लौखटकनि हाइरि नागालैंड की मनुंग सनबा मोन डिस्ट्रिक्ट थोखिबा अकनबा फ्लड अमसुंग लैंडस्लाइड न मरम ओइरगा मियोय मरी कन्फर्म तौरे हाइरि सिखिबा यामद्रबदा मियोय मरी हौजपगी ओइनदी अकनबा नागालैंड की मनुंग सनबा मोन डिस्ट्रिक्टा ngasi numaijing ayukta landslide thokpadagi miyoy mari gi matuk siramba yai haina thajanari haujiksu akan mamong rescue tawnanaba sathnari heba pawm memna tentakna thamjari